ꯃꯃꯥꯡꯒꯤ ꯄ꯭ꯔꯙꯥꯟꯒꯤ ꯚꯣꯠꯇꯨꯗꯤ ꯑꯩꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯀꯥꯈ꯭ꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯂꯥꯛꯂꯤꯕ ꯄ꯭ꯔꯙꯥꯟꯒꯤ ꯚꯣꯠꯁꯤꯁꯨ ꯑꯩꯅ ꯀꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯁꯦꯜ ꯆꯥꯏꯕ ꯍꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯩꯁꯥ ꯄꯤꯕ ꯍꯧꯔꯦ ꯍꯥꯏꯔꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯤ ꯃꯌꯥꯝꯗꯨꯗꯕ ꯄꯩꯁꯥ ꯂꯣꯏ ꯄꯤꯊꯣꯛꯈꯤꯗꯅ ꯂꯥꯁꯇꯗꯤ ꯑꯩ ꯑꯃꯨꯛ ꯚꯤꯈꯥꯔꯤ ꯑꯣꯏꯔꯛꯇꯅꯕꯀꯣ ꯑꯗꯨꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯄꯩꯁꯥꯗꯤ ꯈꯤꯇꯪ ꯄꯤꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯆꯠꯁꯤꯅꯕ ꯌꯥꯝ ꯆꯠꯍꯜꯂꯒꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯣꯡꯃꯗ ꯄꯤꯊꯣꯛꯀꯗꯕ ꯁꯦꯜꯁꯦ 1,000ꯗꯒꯤ ꯍꯦꯜꯍꯜꯂꯔꯣꯏꯒꯦ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕ ꯇꯥꯕꯗ ꯂꯧꯃꯤ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯥꯆꯧ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦꯕ ꯃꯃꯥꯡꯒꯤ ꯆꯍꯤꯁꯨ ꯑꯩꯒꯤ ꯂꯧꯗꯣ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯗꯦ ꯇꯥꯆꯧꯁꯨ ꯈꯪꯕꯤꯗꯨꯅꯤ ꯑꯗꯒꯤ ꯑꯩ ꯌꯥꯝ ꯀꯟꯅꯁꯨ ꯅꯥꯈꯤ ꯍꯟꯗꯛ ꯑꯃꯨꯛ ꯂꯧ ꯎꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯣꯔꯦ ꯀꯔꯤꯒꯨꯝꯕ ꯇꯥꯆꯧꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯑꯩ ꯇꯥꯆꯧꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯩ ꯀꯥꯎꯖꯔꯣꯏ ꯍꯣꯏꯅꯦ ꯅꯪꯒꯤ ꯂꯧꯁꯤꯡꯗꯣ ꯏꯀꯥꯟ ꯀꯥꯟꯅꯈꯤꯗ꯭ꯔꯦꯗꯣ ꯑꯩꯁꯨ ꯄꯥꯎ ꯇꯥꯏꯌꯦ ꯅꯪ ꯅꯥꯕꯗꯨꯗꯤ ꯑꯩꯁꯨ ꯍꯪꯕ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯑꯗꯨ ꯅꯪꯕꯨ ꯁꯦꯜ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤꯅꯣ ꯇꯥꯆꯧꯅ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ 3,000 ꯈꯛ ꯄꯤꯕꯤꯔꯗꯤ ꯑꯩ ꯃꯗꯨꯅ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏ ꯀꯣꯟꯅꯔꯅꯤ ꯍꯣꯏ ꯐꯔꯦ ꯅꯪꯒꯤ ꯁꯦꯜꯗꯨꯕꯨꯗꯤ ꯑꯩ ꯄꯤꯔꯒꯦ ꯑꯗꯣ ꯅꯪꯉꯣꯟꯗ 3,000 ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯒꯦ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 1,000 ꯄꯥꯏꯈ꯭ꯔꯣ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯜꯄ ꯁꯦꯟꯐꯝꯗꯣ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯆꯧ ꯇꯥꯆꯧꯅ ꯑꯩꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯑꯩ ꯇꯥꯆꯧ ꯍꯣꯏꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯗꯨ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨꯍꯦ ꯅꯪꯅꯅꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯅꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯅꯪꯒꯤ ꯂꯧꯁꯦ ꯍꯨꯟꯕ ꯉꯝꯃꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯝꯒꯗꯕꯅꯤꯀꯣ ꯍꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯅꯦ ꯇꯥꯆꯧꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯅꯦꯗꯣ ꯑꯩ ꯁꯣꯏ ꯇꯝꯖꯒꯦ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯈꯜꯂꯤꯕꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯥꯒꯤ ꯃꯤꯡꯆꯠ ꯑꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯠꯀꯅꯤꯅ ꯈꯜꯂꯝꯃꯤ ꯄ꯭ꯔꯙꯥꯟ ꯑꯗꯨ ꯅꯣꯡꯃ ꯏꯝꯐꯥꯜ ꯆꯠꯂꯨꯔꯒ ꯃꯥꯒꯤ ꯈꯨꯡꯒꯪ ꯇꯥꯟꯅ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯄꯗ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯣꯝꯗ ꯆꯠꯇꯣꯏꯅꯣ ꯏꯙꯧ ꯑꯩꯁꯦ ꯁꯥꯟꯇꯤꯄꯨꯔꯔꯣꯝꯗ ꯆꯠꯀꯦ ꯇꯧꯕꯅꯦ ꯑꯣ ꯁꯥꯟꯇꯤꯄꯨꯔꯗ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯑꯗꯣꯝꯗ ꯆꯠꯇꯣꯏꯅꯦ ꯍꯣꯏ ꯏꯙꯧ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯃꯤ ꯑꯃꯒ ꯆꯠꯃꯤꯟꯅꯔꯗꯤ ꯂꯝꯕꯤꯁꯦ ꯇꯦꯟꯕꯅꯦ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯍꯟꯅꯨꯕꯤ ꯑꯃ ꯄ꯭ꯔꯙꯥꯟꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯄ꯭ꯔꯙꯥꯟꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯨꯍꯣꯡꯗꯧꯕ ꯈꯤꯖꯤꯛꯇꯪ ꯉꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯉꯣ ꯄ꯭ꯔꯙꯥꯟꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯤꯖꯤꯛꯇꯪ ꯄꯥꯡꯕꯤꯔꯕꯗꯤ ꯑꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯏꯆꯦ ꯀꯔꯤꯝꯇ ꯅꯨꯡꯁꯥ ꯊꯤꯒꯅꯨꯗ ꯃꯤꯒꯤ ꯑꯐꯕ ꯇꯥꯡꯈꯠꯂꯛꯄꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯅ ꯑꯩꯉꯣꯟꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯣꯏꯔꯅꯤ ꯏꯆꯦ ꯑꯩꯉꯣꯟꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯕ ꯃꯤꯁꯤꯡꯗꯅꯦ ꯑꯩꯅ ꯑꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗꯅꯦ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯑꯗꯨꯃꯥꯏꯅ ꯇꯝꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯝꯖꯒꯦ ꯑꯩꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄ꯭ꯔꯙꯥꯟꯅ ꯃꯇꯦꯡ ꯄꯥꯡꯂꯛꯂꯒ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯉꯝꯃꯤꯕꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯇꯝꯖꯒꯦ ꯏꯆꯦ ꯁꯣꯏꯗꯅ ꯇꯝꯕꯤꯌꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯎꯔꯒ ꯃꯈꯣꯏꯁꯨ ꯄꯥꯡꯅꯤꯡꯉꯛꯄ ꯌꯥꯏ ꯑꯩꯅ ꯄꯥꯡꯉꯛꯏꯅꯦꯗꯣ ꯁꯣꯏꯗꯅ ꯇꯝꯕꯤꯌꯨꯀꯣ ꯄ꯭ꯔꯙꯥꯟ ꯑꯗꯨꯒ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯟꯗꯨ ꯇꯥꯟꯅ ꯍꯜꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯃꯤ ꯎꯅꯕ ꯂꯥꯛꯏꯔꯣ ꯅꯠꯇꯦꯗ ꯏꯙꯧ ꯑꯩ ꯈꯨꯜꯁꯤꯗ ꯈꯪꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯗꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯃꯤꯅꯦ ꯈꯨꯟꯗ ꯆꯠꯂꯒ ꯗ꯭ꯔꯃꯥ ꯇꯧꯖꯕꯅꯦ ꯃꯇꯝ ꯈꯔꯗꯤ ꯏꯙꯧ ꯍꯣꯏꯒꯤꯁꯤꯗ ꯂꯩꯕ ꯇꯥꯔꯤꯌꯦ ꯑꯩꯁꯨ ꯈꯨꯟꯁꯤꯒꯤ ꯄ꯭ꯔꯙꯥꯟꯗꯣ ꯌꯥꯝ ꯎꯅꯅꯤꯡ ꯂꯩꯔꯝꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯙꯧꯒ ꯊꯦꯡꯅꯕꯁꯦ ꯍꯣꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯅꯦ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯀꯔꯤꯝꯇ ꯀꯣꯏꯒꯅꯨ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯅ ꯌꯥꯔꯅꯤꯗ ꯏꯙꯧ ꯑꯗꯣ ꯏꯙꯧꯅ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯌꯥꯝ ꯇꯥꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯦ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩꯅ ꯑꯗꯨꯝ ꯄꯥꯡꯉꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯗꯨꯝ ꯊꯥꯒꯠꯄꯤꯕ ꯑꯗꯨꯒꯤꯅꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯜꯂꯛꯄꯗ ꯆꯪꯉꯤꯕ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯇꯥꯆꯧ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯆꯥꯛꯆꯥꯛꯇ꯭ꯔꯤꯁꯦ ꯅꯨꯃꯤꯠ 2-3 ꯁꯨꯖꯜꯂꯛꯑꯦ ꯌꯥꯔꯒꯗꯤ ꯇꯥꯆꯧꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨꯕ ꯅꯪꯒꯤ ꯃꯇꯦꯡꯗꯨꯕꯨꯗꯤ ꯑꯩ ꯌꯥꯝ ꯄꯥꯡꯅꯤꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯑꯍꯜ ꯑꯃ ꯊꯦꯡꯅꯗꯅ ꯑꯩꯒꯤ ꯌꯥꯎꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯂꯣꯏ ꯄꯤꯊꯣꯛꯑꯝꯃꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯝ ꯊꯨꯅ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩ ꯁꯦꯜꯗꯨ ꯄꯤꯒꯦ ꯏꯌꯥꯝꯕ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯈꯣꯕ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯌꯥꯎꯔꯤꯌꯦ ꯃꯗꯨ ꯁꯦꯜꯗꯣ ꯏꯌꯥꯝꯕꯅ ꯄꯨꯈꯤꯕ ꯌꯥꯅꯤꯌꯦ ꯑꯩꯈꯣꯏ ꯏꯃꯨꯡꯅ
ꯅꯍꯥꯟꯗꯒꯤ ꯆꯔꯥ ꯍꯦꯜꯂꯛꯏꯁꯦ ꯉꯁꯤꯗꯤ ꯄꯦꯟꯅ ꯆꯥꯕ ꯐꯪꯒꯅꯤ ꯏꯕꯨꯡꯉꯣꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯌꯥꯝꯕꯁꯤ ꯎꯕꯗ ꯍꯛꯆꯥꯡ ꯐꯅ ꯎꯏ ꯃꯌꯥꯝꯗꯒꯤ ꯅꯤꯔꯒ ꯆꯥꯗꯣꯏ ꯁꯛꯄꯨꯗꯤ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯨ ꯌꯥꯗ꯭ꯔꯣ ꯁꯦꯜꯗꯨꯕꯨ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯗꯤ ꯇꯥꯗꯒꯤ ꯏꯃꯨꯡꯗꯣ ꯆꯔꯥꯕꯨꯛꯇꯤ ꯍꯦꯜꯂꯔꯣꯏꯗꯅ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯅꯅꯦ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯝꯇ ꯄꯤꯗꯤꯌꯦ ꯑꯩꯉꯣꯟꯗꯕꯨ ꯊꯕꯛ ꯄꯤꯔꯒꯗꯤ ꯑꯩꯗꯤ ꯁꯨꯒꯦ ꯍꯥꯏꯔꯤꯕꯅꯤ ꯀꯅꯥꯅꯣꯅꯦ ꯅꯪꯉꯣꯟꯗ ꯊꯕꯛ ꯄꯤꯗ꯭ꯔꯤꯁꯤꯕꯣ ꯑꯩ ꯅꯪꯉꯣꯟꯗ ꯊꯕꯛ ꯄꯤꯒꯦꯅꯦ ꯅꯪ ꯍꯌꯦꯡꯃꯛ ꯑꯩꯒꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯃꯌꯥꯝꯗꯒꯤ ꯚꯤꯀꯥ ꯅꯤꯔ ꯆꯥꯔꯤꯁꯦ ꯑꯁꯤ ꯊꯥꯗꯣꯛꯑꯣ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯄꯥꯈꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯜꯂꯛꯂꯦ ꯇꯥꯆꯧ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯒꯦ ꯑꯩꯒꯤ ꯂꯩꯐꯝ ꯌꯧꯔꯦ ꯇꯥꯆꯧꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯆꯧꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗꯅꯦ ꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒ ꯑꯩꯒꯤ ꯌꯨꯝꯒꯗꯤ ꯌꯥꯝ ꯅꯛꯅꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯎꯗꯅ ꯇꯥꯆꯧ ꯑꯩ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯑꯩ ꯊꯪꯅꯕ ꯈꯨꯟꯗ ꯂꯤꯂꯥ ꯇꯧꯕ ꯆꯠꯀꯗꯧꯔꯤꯌꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯊꯨꯅꯗꯤ ꯇꯥꯆꯧ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯅꯕ ꯇꯧꯖꯒꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯍꯦꯛ ꯁꯪꯕꯒ ꯍꯥꯏꯔꯛꯑꯣꯀꯣ ꯑꯗꯨꯗꯤ ꯇꯥꯆꯧ ꯍꯣꯏꯗ ꯆꯥꯛ ꯑꯃ ꯆꯥꯁꯦꯕ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯆꯥꯛꯅꯤꯕ ꯑꯗꯣ ꯄ꯭ꯔꯙꯥꯟꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕꯣ ꯑꯧ ꯇꯥꯆꯧ ꯑꯩ ꯂꯥꯛꯆꯔꯦ ꯇꯥꯆꯧꯅ ꯅꯍꯥꯟ ꯊꯕꯛ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯑꯩ ꯉꯟꯇꯥ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯦ ꯅꯪꯅ ꯑꯩꯒꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯚꯤꯈꯥꯔꯤ ꯑꯣꯏꯕ ꯇꯣꯛꯑꯗꯨ ꯅꯪ ꯇꯣꯛꯑꯝꯃꯅꯤꯅꯦ ꯑꯗꯨ ꯇꯣꯛꯏꯗꯣ ꯌꯥꯝ ꯐꯔꯕꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯄꯤꯒꯦ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯅꯪ ꯉꯁꯤꯁꯨ ꯑꯗꯨꯝ ꯚꯤꯈꯥꯔꯤ ꯑꯣꯏꯔ ꯂꯩꯔꯝꯒꯅꯤꯅꯦ ꯅꯪ ꯍꯌꯦꯡꯋꯥꯏꯕꯨ ꯀꯥꯎꯒꯅꯨꯀꯣ ꯑꯩꯅ ꯅꯪ ꯄꯨꯟꯁꯤ ꯀꯟꯕꯤꯈꯤꯕꯗꯣ ꯍꯣꯏ ꯇꯥꯆꯧ ꯇꯥꯆꯧꯅ ꯑꯩꯕꯨ ꯊꯕꯛ ꯄꯤꯕꯤꯕꯒꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯖꯔꯣꯏ ꯑꯗꯨꯕꯨ ꯇꯥꯆꯧ ꯑꯩꯉꯣꯟꯗ ꯊꯕꯛ ꯁꯨꯑꯣꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥꯗꯤ ꯌꯥꯝ ꯐꯩ ꯁꯦꯜꯁꯨ ꯌꯥꯝ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯕꯛ ꯁꯨꯅꯤꯡꯅꯕ ꯊꯧꯅꯥꯁꯨ ꯌꯥꯝ ꯄꯤꯔꯝꯃꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯣ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯑꯩ ꯉꯁꯤꯁꯨ ꯚꯤꯈꯥꯔꯤ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯆꯥꯛꯅꯤꯕ ꯑꯗꯨ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯅꯅꯕ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯈꯜꯂꯛꯏ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯁꯤꯕꯣ ꯃꯥꯒꯤ ꯆꯔꯥ ꯍꯦꯟꯕꯗꯣ ꯀꯣꯛꯅꯅꯕ ꯑꯩꯅ ꯊꯕꯛ ꯄꯤꯕꯤꯒꯦ ꯂꯥꯛꯑꯣꯅ ꯀꯧꯔꯦ ꯑꯗꯨꯒ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯁꯨꯝ ꯊꯥꯒꯠꯇꯅ ꯂꯩꯌꯦꯕ ꯑꯉꯛꯄꯅꯤꯍꯦ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯀꯌꯥꯝ ꯀꯨꯏ ꯂꯩꯅꯦꯒꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝ ꯑꯣꯏꯁꯜꯂꯛꯇꯅ ꯈꯨꯟꯒꯤ ꯃꯌꯥꯝ ꯄꯩꯁా ꯈꯥꯏꯖꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗꯃꯛꯇ ꯄꯩꯁా ꯈꯣꯝꯒꯠꯄꯗ 35,000 ꯁꯨꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗꯃꯛꯇ 5,000 ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯄꯨꯟꯅ 35,000 ꯁꯨꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯁꯨ ꯄ꯭ꯔꯙꯥꯟꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯆꯧ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯍꯧꯖꯤꯛꯀꯤ 35,000ꯗꯨꯗ ꯑꯩꯒꯤ 15,000 ꯑꯃꯒ ꯍꯥꯞꯆꯔꯒꯦ ꯄꯨꯟꯅ 50,000 ꯁꯨꯔꯅꯤ ꯃꯁꯤꯒꯤ ꯁꯦꯜꯁꯤꯕꯨ ꯂꯩꯔꯗꯤ ꯈꯨꯜꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯑꯣꯏꯔꯅꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯅꯪ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ 50,000 ꯁꯤꯕꯨ ꯂꯩꯔꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅꯐꯥꯎ 50,000 ꯆꯪꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯔꯝꯈꯤꯔꯣꯏ ꯄ꯭ꯔꯙꯥꯟꯗꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯁꯦꯜ ꯆꯥꯎꯅ ꯈꯥꯏ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯉꯥꯡꯅꯔꯛꯏ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯙꯥꯟꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥꯁꯦ ꯀꯜꯂꯛꯑꯦꯕ ꯄ꯭ꯔꯙꯥꯟꯁꯤꯅꯕ ꯑꯗꯨꯝ ꯂꯤꯛꯇꯅ ꯂꯩꯔꯗꯕꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯗꯣ ꯃꯥꯁꯨ ꯇꯥꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯌꯥꯝꯂꯕ ꯁꯦꯜ ꯀꯜꯂꯛꯄꯁꯤꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯅꯪꯗꯤ ꯁꯦꯜꯁꯨ ꯌꯥꯝ ꯄꯥꯏꯖꯕ ꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯁꯦල් ꯈꯔ ꯂꯩꯍꯧꯔꯤꯕꯣ ꯇꯥꯆꯧ ꯁꯦꯜꯒꯤꯗꯤ ꯑꯩꯒꯤ ꯂꯩꯖꯕ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯆꯔꯕꯅꯤ ꯑꯩꯅ ꯂꯤꯂꯥ ꯇꯧꯔꯒ ꯐꯪꯕ ꯁꯦꯜꯁꯤꯡꯗꯣ ꯈꯨꯜꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯩꯅ ꯀꯠꯊꯣꯛꯆꯔꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯁꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯗꯤ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯥꯆꯧ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯨꯄꯥ 200ꯁꯨ ꯂꯩꯖꯔꯤ ꯑꯗꯨꯒ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯈꯨꯜꯗ ꯆꯠꯂꯒ ꯂꯤꯂꯥ ꯁꯥꯟꯅꯕꯁꯨ ꯑꯃꯨꯛ ꯍꯧꯔꯅꯤ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯪꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯠꯂꯒ ꯂꯤꯂꯥ ꯗ꯭ꯔꯃꯥꯗꯣ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯅꯪ ꯍꯌꯦꯡꯃꯛ ꯂꯤꯂꯥ ꯑꯗꯨꯝ ꯁꯥꯟꯅꯔꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯅꯁꯨ ꯅꯪꯕꯨ ꯃꯇꯦꯡ ꯁꯣꯏꯅ ꯄꯥꯡꯉꯛꯀꯅꯤ ꯊꯥꯖꯩ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯦꯜ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯙꯥꯟ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯂꯝꯕꯤꯗ ꯈꯜꯂꯛꯏ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯀꯠꯊꯣꯛꯄꯗ ꯀꯔꯤꯝꯇ ꯄꯥꯝꯃꯨꯗꯦ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯃꯌꯥꯝꯗ ꯁꯦꯜ ꯄꯤꯊꯣꯛꯇꯨꯅ ꯂꯥꯛꯏꯕꯁꯦ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯍꯟꯗꯣꯔꯦ ꯃꯥꯅ ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯑꯩꯒꯤ ꯃꯤꯡꯐꯥꯎ ꯀꯥꯎꯈ꯭ꯔꯅꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ
ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯥꯎ ꯁꯥꯟꯇꯤꯄꯨꯔꯒꯤ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯨꯜꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯤꯂꯥꯅꯆꯤꯡꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯄꯩꯈꯥ ꯅꯛꯁꯤꯜꯂꯛꯄꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯁꯤ ꯊꯤꯡꯖꯤꯟꯖꯕꯅꯤ꯫ ꯄꯥꯎꯖꯦꯟꯖꯔꯤꯕ ꯑꯁꯤ ꯈꯨꯜꯁꯤꯒꯤ ꯄ꯭ꯔꯙꯥꯅꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯄ꯭ꯔꯙꯥꯟꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯍꯥꯏꯔꯝꯕꯗꯤ ꯈꯨꯜꯁꯤꯗ ꯍꯌꯦꯡꯃꯛ ꯂꯤꯂꯥ ꯁꯥꯟꯅꯧ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯤꯂꯥ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏꯅ ꯂꯥꯎꯊꯣꯛꯍꯜꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯀꯔꯝ ꯀꯥꯟꯗ ꯂꯤꯂꯥ ꯁꯥꯟꯅꯕ ꯌꯥꯗꯒꯦꯗꯣ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ꯫ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯎꯃꯪꯗꯨꯗ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯒ ꯂꯥꯛꯄꯗ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯕꯣ, ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯀꯥꯟꯁꯤꯗ ꯌꯥꯝꯂꯕ ꯁꯤꯡꯁꯤꯕꯨ ꯄꯨꯔꯒ ꯆꯠꯇꯣꯏ ꯍꯣꯠꯅꯔꯝꯃꯤꯁꯤꯕꯣ? ꯃꯐꯝ ꯀꯗꯥꯏꯗ ꯄꯨꯗꯣꯏꯅꯣꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯩ ꯑꯗꯨꯐꯥꯎ ꯑꯕꯣꯛꯀꯤꯗꯃꯛꯇ ꯄꯨꯔꯒ ꯂꯥꯛꯆꯒꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯊꯦꯡꯅꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩꯒꯤ ꯌꯨꯝꯁꯦ ꯄ꯭ꯔꯙꯥꯟꯗꯨꯒꯤꯅꯦ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯁꯤꯡꯁꯦ ꯑꯗꯨ ꯐꯥꯎꯕ ꯄꯨꯕꯤꯔꯒꯗꯤ ꯑꯕꯣꯛꯅꯅꯦ ꯅꯪꯒꯤ ꯃꯅꯥ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯩꯅ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯁꯦ ꯃꯅꯥ ꯐꯪꯅꯕ ꯅꯠꯆꯗꯤꯌꯦ꯫ ꯑꯩꯗꯤ ꯑꯕꯣꯛꯅ ꯁꯤꯡꯁꯦ ꯄꯨꯕ ꯉꯝꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯖꯕꯅꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯁꯤꯡ ꯑꯗꯣ ꯄꯨꯔꯒ ꯂꯥꯛꯄꯗꯣ ꯄ꯭ꯔꯙꯥꯟꯗꯨꯅ ꯎꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯒꯤ ꯁꯤꯡꯅꯣ ꯅꯪꯅ ꯄꯨꯔꯒ ꯂꯥꯛꯏꯗꯨꯕꯣ? ꯅꯪꯅ ꯂꯩꯔꯛꯏꯔꯣ? ꯇꯥꯆꯧ, ꯁꯤꯡꯁꯦ ꯑꯩꯒꯤ ꯅꯠꯇꯤꯌꯦ, ꯑꯕꯣꯛꯁꯤꯒꯤꯅꯦ꯫ ꯑꯩꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯤꯂꯥ ꯗ꯭ꯔꯃꯥꯁꯨ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯕꯛ ꯊꯤꯕ ꯆꯠꯆꯔꯨꯕꯅꯦ꯫ ꯑꯕꯣꯛꯅ ꯂꯨꯝꯃꯕ ꯁꯤꯡꯁꯦ ꯃꯊꯟꯇ ꯄꯨꯔꯒ ꯂꯩꯔꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯃꯌꯨꯝꯕꯨꯛ ꯊꯤꯜꯂꯛꯄꯅꯦ꯫ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯂꯨꯝꯂꯕ ꯁꯤꯡꯁꯦ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛ ꯏꯕꯨꯡꯉꯣꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯁꯦ, ꯑꯩꯅ ꯄꯤꯔꯤꯕ ꯂꯨꯄꯥ 200ꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤ, ꯄꯥꯏꯁꯜꯂꯨꯁꯦ꯫ ꯑꯕꯣꯛꯅ ꯌꯥꯝ ꯋꯥꯅ ꯁꯤꯡꯗꯨ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯦ꯫ ꯑꯕꯣꯛꯅ ꯄꯤꯔꯤꯕ ꯁꯦꯜꯗꯣ ꯑꯩ ꯂꯧꯔꯔꯣꯏꯒꯦ, ꯑꯕꯣꯛꯅ ꯑꯗꯨꯝ ꯄꯥꯏꯁꯟꯕꯤꯔꯣ꯫ ꯄꯥꯈꯪ ꯑꯗꯨꯅ ꯁꯦꯜ ꯑꯗꯣ ꯂꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯍꯜ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯠꯈꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇꯗꯥꯏꯅꯦ? ꯍꯧꯖꯤꯛꯀꯤ ꯏꯆꯦꯗꯨꯅ ꯄꯤꯕ ꯁꯦꯜꯗꯣ ꯅꯪ ꯀꯣꯛ ꯂꯧꯁꯜꯂꯨ ꯌꯥꯗ꯭ꯔꯣ? ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯕꯗ ꯑꯣꯏꯔꯁꯨ ꯀꯥꯟꯅꯒꯅꯤ꯫ ꯇꯥꯆꯧ, ꯑꯩꯅ ꯑꯕꯣꯛꯇꯨꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯗꯣ ꯁꯦꯜꯗꯨ ꯐꯪꯅꯕ ꯃꯅꯥ ꯐꯪꯅꯕꯅ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯆꯗꯤꯌꯦ꯫ ꯑꯕꯣꯛꯅ ꯋꯥꯅ ꯄꯨꯔꯛꯄ ꯎꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯇꯁꯦꯡꯅ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕ ꯃꯤꯅꯤ꯫ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ, ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤꯅ ꯑꯩꯒꯤ ꯃꯤꯡꯆꯠ ꯐꯪꯅꯕ, ꯚꯣꯠ ꯀꯥꯅꯕ ꯈꯟꯗꯨꯅ ꯄꯥꯡꯕꯅꯦ꯫ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯌꯥꯝꯅ ꯂꯩ꯫ ꯀꯣꯟꯊꯪꯗꯗꯤ ꯄ꯭ꯔꯙꯥꯟ ꯑꯗꯣ ꯃꯥꯒꯤ ꯀꯥꯟꯅꯕ ꯀꯔꯤꯃꯠꯇ ꯌꯦꯡꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯈꯔꯦ꯫ ꯏꯆꯥ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ꯫ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ꯫